अहनबदा मरोइब पाव पिजरी लमदम मसिगी युमथोंग खुदिंगमक सेल थोकनब बीजेपी लेंगांगना तोंगान तोंगानबा स्कीम क्या पाइखतुना अकन ममोंगदा होनरी हाइना चीफ मिनिस्टर एन बीरेन ना फोंदोक्रे सिंध सबके साथ सबकी विकास हाइरबसु तरा अमसुंग तरामाथोय सुबा आईआरबी लौबगे थबक असि फावबा नमसिनदुना थंबासिना लमदम मसिगी नाहरोल क्यागी पुंसीदा मिपाइबा फावहल हाइना एमपीसीसी की जनरल सेक्रेटरी एलटी लोतमाना फोंदोक्रे यास्कुल असेंबली कंस्टिट्युएंसी दा मिरेप ओइना थोकदोरिबा थौनागजोम ब्रिंदा लंबोई खोंगनांगकोंग तंफा युमफम दा लेबा इमा तंफा वांगमलोन सना संगाई दा वासक परै लौख्रे यारिपोक चंगमदबीदा सखंगदबसिंगना नोंमै राउंड क्या कापसिलंबदगी फमुंगदा तुमदुना लेबी नुपी अमा सोक्तुना जेनिम्स हॉस्पिटल दा लाइकनख्रे खुरुमजरी तोमथिंगानबा मिते लुतोंगना नुइदांगी प्राइम टाइम मणिपुरी न्यूज बिजरी बीजेपी लेंगाक लेरकपदगी लमदम मसिगी युमथोंग खुदिंगमक सेल थोकनबा बीजेपी लेंगाकना तोंगा तोंगानबा स्कीम क्या पाइखतुना अकन ममोंगदा होनरी हाइना मणिपुर की चीफ मिनिस्टर एन बीरेन ना फोंदोक्रे वाफम असि स्टेट बैंक ऑफ इंडिया इम्फाल रीजन सिंधुना इम्फाल की चीफ मिनिस्टर बंगलोदा पांगथोकिबा क्रेडिट आउटरीच कम लोन सैंक्शन लेटर डिस्ट्रीब्यूशन प्रोग्राम दा चीफ मिनिस्टर एन बीरेन ना फोंदोकिबनी यूनियन मिनिस्टर ऑफ स्टेट फाइनेंस डॉक्टर भगवत कृष्ण राव कारत डिप्टी चीफ मिनिस्टर वाई जॉय कुमार एसबीआई नॉर्थ ईस्ट सर्कल की चीफ जनरल मैनेजर आर.एस. रामेश मणिपुर लेंगा की लुचिंग क्या यावना सरुक याकिबा थोरमदुदा चीफ मिनिस्टर ना हाई माइक्रो स्मॉल मीडियम इंटरप्रेन्योर MSME स्टार्टअप स्कीम की मखादा लेंगाक असिना थबक फंगद्रिबा मियोय क्यादा कानब फंगली हौजिक फावदा बेनिफिशियरी लाख 5,13,950 कवर तौब ngamkhre नसिगी प्रोग्राम मफुम असिदा बेनिफिशियरी चामदा लोन की सेंफम सिंग येथोकने हाइनसु चीफ मिनिस्टर एन बीरेन ना फोंदोकी PM subsidy एबदुगी स्कीम मखादा 7,466 loan have been distributed. In fact, 94% of the beneficiaries are women. Honorable Prime Minister Narendra Modi ji ki women's empowerment. Nupi singh hena shakti piba, nupi singh piba phagana bhagonan ba, nupi singh lifestyle improve tawna bhagonan ba. Adugi ayam madudai da koi 94% ni nupi singh ayam ba. Manipuri is also the highest amongst the Northeast state undertaking street vendor loans under PM subsidy scheme. Street vendor loan like when piri se Manipur sina quite young. थोरमदुदा थोरमपु ओइन सरुक याकिबा यूनियन मिनिस्टर ऑफ स्टेट फाइनेंस डॉक्टर भगवत कृष्ण राव कारत नाहाई सेंटर अमदी स्टेट पालिब लेंगाक असिना लौमी सिंग अमदी लेचोलाइर कयागी याइफनबा तोंगा तोंगानबा स्कीम क्या हांगदोक्तुना कानब फंगली लेंगाक अमदी तोंगा तोंगानबा बैंक सिंगना मियामदा पिरिबा खुदोंग चाबा कया सि लौनबा होनबियु हिरम असिदा थबक तौरिबा मियुसिंगसु थमुई शेंगना मियामगी याइफनबा होनबियु हाइबा वफमसु डॉक्टर भगवत कृष्ण रावना फोंदोरखी The economy of these states will be equal or more than the other states of India. As he says, सबका साथ, सबका विकास, सबका विश्वास and सबका प्रयास. Now one more thing he has added is सबका प्रयास. तो हम सब लोग सबको विश्वास में लेके सबका विकास करना है और ये विकास करने के लिए सबको प्रयास करना जरूरी है। थोरमदु की सरुगम ओइना SBI मोडबुंग ब्रांच जिरबाम ब्रांच SBI ATM बोर्ड अमदी बैंक ऑफ बड़ौदा सोमदल ब्रांच चीफ मिनिस्टर एन बीरेन अमदी यूनियन मिनिस्टर ऑफ स्टेट फाइनेंस डॉक्टर भगवत कृष्ण राव कारतना ऑनलाइन की खुथांग हांगदोकी बीजेपी लेंगाकना चिंदा सबके साथ सबके विकास हाइरसु तरा अमसुंग तरामाथोय सुबा आईआरबी लौबगे थबक असि फावबा नमसिनदुना थंबा सिना लमदम असिगी नाहल क्यागी पुंसीदा मिपाइबा फावहल हाइना मणिपुर प्रदेश कांग्रेस कमिटी की जनरल सेक्रेटरी ऑर्गेनाइजेशन एलटी लुतमाना फोंदोक्रे इम्फाल की कांग्रेस बावनदा ngasi पाउमिसिंगा उनाबा अमदा महांगना हाई
panduna lairiba IRB bachalen ani lawbugi thabak asi hokibu kumja singne tarani panda matam adugi rasna na union home minister oiringi matamda ayaba piduna kumja singne tarama pangi haugalakpada thabak lawbugi process adu haukibani manipuri yauna awang nongpoki state manga dasu police modernization ga mari lainana security personnel lawbugi thabak hauki manipur natana atopa awang nongpo state singdadi training loiduna thabak tawba haunakre laibak thibadi lamdam asigi laingak asina thamagi manungda thabak haidokani hairamlaga ngasi fawba haidoktana thamba sina naharol kaya thabak tawba yabagi chahi hendokigadra haina mipainaba yaunare haiki mahakna makhachana haikibada panna leiriba thabak asi loisinaba manipur laingaki chief minister da memorandum tarataruk pishin chibagaloinana mahakna mahaka unaba tarani palak hana appointment long na bohona bada ngasi fawba kanadri center gi scheme oibana chahi ahum gi manungda thabak lawbugi process asi loisin ma mathok tai thabak haidokadaba khaktangairaba matam asida manipur laingak na chahi asigi august thada center dagi clearance long na ba haijakiba adu angakpa fawi mikhal gi matamda naharol kya gi sentiment da sanabagi mahut mikhal gi call of conduct lak tungaida waroisin ama purakpa fagani hainasu lt lotamana makhatana phungdok Hojik lairiba government sina angang singsigi interest yeng biraga hogol iba naharon singsigi interest yeng biraga scheme si da thajaba laidana adagi honorable chief minister gi 1 month promise to da thajaba laidana changa khiba naha mayam ma yarongani aduna masi da depend taw biraga naha singsigi career mangan biganu natragana thabak tawjaningba life tadi adubo thabak tawbagi chahi border di pura border line da chingaba exam thaba mayam ma yarongani makhoi gisu interest yeng biraga conduct lakshan dringaida athuba matamda sarkar gi sigi 3 years terms e si loidringaida angang singje mathang chahi daga haidorpasu yai ga highway wafam je lai roidoini masidi 3 years complete tawdi cancellation chat kiduini aduna mase cancellation chat ringaida paisa je amo hangi dringaida mafam matam chana telaba matam sida ngasi hayeng oiraga su parikha je amtang haidok pidana leijariba adagi vaiva tawhokriba jamandar singsigu vaiva tokthokpidana dai vaiva loikraba rifleman singsigi exam haidokpidana makhoi singse amuktang mind settle tawhanbiyu haidana ngasigi media ke through the government ki site request tawjari Lakadoriba Manipur Legislative Assembly Mikhalda Yaskol Assembly Constituency dagi mirep oina thokadoriba thonglawjom brinda ngasi lamboi khongnang khong tampa yumpham da leiba ima tampa wangamlon sana sangai da wasak pari lawbugi thorum ma pangthokre Universal Mothers Organization sinduna pangthokiba wasak pari lawbugi thorum aduda thonglawjom brinda na pamwising da hai ima sing ngasi mamonda sinaviriba thodang sing lekha ta haloi leibak amasung miyamgi thogal mapung fana pangthok ngamna bo honagani lengak londa yauduna nupi kunai bo awang thakta pukhatnaba nupi amoina mapung faba thaunang lawgani lengaklon asigi system na purakba corruption gi machat asi handakki matang asida mapung fana muthatpa ngamnaba nupi khunaina amatoina lepkhat minaba matam oire tungi milol gi damak huralana amadi senja thumja leitaba kunai ama ngasi aikoina thamlamagi matam adu lakle manipur asi tonga tonganba furup amadi lining laishon kaya na punsilaga semba apikpa lamdam amani ngasidi Laibak asi kangkhong chaire furmasel amata nuksinadre masing yamjadaba lamdam asigi yelhumi khudingmak lining laisho namaram oirga tongan ba mi engda khaidoktaba amadi amacha oiba mara tappa amadi punna chawkhat minaba lamdam ama semlambagi thodang lawgani hainasu brindana makhatana phungdoki Lairiba senja thungjagi paisa yenbai thabak sidi pina purakpa isu nate masidi corrupt oiba system mona kaina pithanba system dina pi amasung nupa su lui chapmana na sisinai nupa su yeli nupi su yeli adubu nupina lawgadaba thodangdi tagidamakte khoina lephatlaga pai senja thungjagi thabak si bhotsidai khoi yawrbai maramdi nupi haibisina khwaidagi nusirisi chagidamakta hawalaga sidai khoina sigi senja thungja mayam sidagi khoi yawrbai tungidamakta onbase handaki matang sida pura agena muktang lephat hom kopto aduda sigi pura lonagi senja thungjagi thabak mayam si thadokpa ngamgadabani aduna masida tawrising sidi nupina tawhanba nate haina aina lawi maramdi corrupt system sina lairabi adagi asunba mayam si khudong chaba lawraga sijanabani aduna kudang lawriba lusingba nupi singsina ima singsina mangjin tharaga pi singda koina phattaba mayam singna huranba mayam sina thaiba lang mayam sida thubiranu haidana ima singsina puthokibam thuri haina aina ngasigi wasak pari lawbugi thorum aduda lamdam asigi tongan ba nupi lup kya gi sangnai rabi ima kya su saruyaki
Andro Police Station ki manung chana leiba yaripok changam nabi mathak laikai da ngarang amasung asigi nongyai matung pung tarani thoge minute kunthrarom taba duaida sakhang da basingna nongmai round kya kapsil lamadagi famung da tumdun leiribi nupi ama soktuna Jenims Hospital da laikana krahiri nongmai kapsil lamadagi sok laba nupi adugi maming bembem chahi kunthra manga mapuroiba Muhammad Abdul Gafar kawi hairi thaudok adu bembem na tumningai da jinga mathak tagi faujalakma nongmai maruna ma ke kutta panbani hiram asigi matangda Andro Police Station da report ama tawkra hairi Thaudok adu buyaning da phongdokna yumlakta nongmai kapsin bayaning de micham miyam da ki akhang pibiganu mara laibasing atubada cherak piu haina thaba play card kaya sijinaduna ngasi changam dabi mathak laikai community hall da miyamna wakat kongjang chathaki wakat kongjang aduga mai leinana changam dabi Mohammedan Club CMC gi President Muhammad Anis Sahana hai miyam tumna khraba matung yumlakta nongmai kapsin duna miyam da ki akhang piba amadi asok apan nanganbagi thawng asi laikai miyam na kan mamong da kandem tawi kanana kari maram gi damak yumlakta nongmai kapsin libano haibadu atubada sengdorakadabni loinana lenga ki home department asu mara laiba music atubada putoktuna ain goiba cherak pibiu haina Anis Sahana chief minister gi pungning chingchilakli Asigumba yamna thohningdaba nongai kapsinba amadi aki ang praja singmun nanghanba asi changamdevi Mohammedan Club amadi changamdevi praja pumnamangna kandem tawi loinana marala sing adu home department gi thungchu biriba sa honorable sir birena amtuna agat piduna marala sing adu budandi tibiyo OVC schedule caste amasung economically backward classes ki pre-matric amasung post-matric scholarship ngarang Chief Minister N Birena mahaki secretariat ta yanthokre thoromaduga mari leinena Chief Minister N Birena hai kumjal sing taramapan kun gi oina ani shuba phase amasung kumjal sing ni kun kuma thoi gi oina apunba mahiroi lising kuthra mari chamampal maudra manga gi masa masa gi bank account sing da lupa crore kulumdoi lakh ama lising manga chama gompu mari transfer tauki masigi manungda OVC post-matric lising ni taramapan kun second phase ki makada mahiroi lising ani chahum kunthra manga gi apunba senfam lupa crore amaga lakh maudra ma thoi lising humpuni toi chatru kun mari transfer tauki OVC post matric lising ani kun kun ma thoi gi oina mahiroi lising kuni thoi chawnga marfu gi apunba senfam lupa crore tara mari ga lakh tara mari lising humpuni pan chatre tara transfer tauki OVC pre matric lising ani kun kun ma thoi gi makada mahiroi lising ahum chamri maudra ma panda punna lupa lakh marfu gani thoi lising kunthra ni thoi chawnga da transfer tauki SC pre matric lising ani kun kun ma thoi gi makada mahiroi chamri marfu manga da lupa lakh tara tare lising yakai tare chani yakai amadi SC post matric lising ani kun kun ma thoi gi oina mahiroi lising taruk maudra tarukta lupa crore manga lakh maudra mari lising marfu mari supna marfu mahirui sing bank account sing da transfer tauki Minister of Social Justice and Empowerment Government of India na sponsor tauba scholarship yanthokpagi thoromaduda Chief Minister na makha taraduna nichi ayokna release tauba school education equality index da laibak asigi apikpa state singi marakta Manipurna makokta leire state asigi naha amasung tele leiba miui singbu sawatnaba initiative amadi scheme kya paikhatli loinana lamdam asida human resource mapangal kangkat hanbada ahead mamiyeng thamli hainasu Chief Minister N Birena makha taki school education niti school education and quality index to the point knowledge is in the first to pare Manipur we school faganansi doriba te kanogi examination gi system adagi kogi UPSC gi coaching class ki ke doriba se heng tai tari di pa di direct class coaching dur no jo he megi post graduate ke lo ra ka no na IS thaning mo phoning ba ada coaching chat pangam de ko to shile ga segi to ga to tuition coaching se lo ya do mina age de de le ngam de ko ta ba to wo me am aduna handa UPSC de exam de ko de gi yaw de taru big habit in stage de gi adagi kanu da mamangi 19 20 gi da 1920 gi da SSB exam da service matu service ko de yaw de bi tara ga ma defense ki da aduna koi am chapuk chani ngai we ba da koi gi to chi da na ta ba te ji mai am da su scientist kari da to
मालेम पुमरे थेंगनरिबा कोविड-19 के लाइचत असिदगी ngaktoknaba achamba section thorang khara ngangna chatpinaba MAMITv gi maikidagi nishingjari madudi yumdagi hek chathokpaga face mask upiu mi amaga gi marakta foot taruk ke arapa thambiu mai mit khusa toina hamdok piu amadi covid vaccine ka pa yarba sing sungsoi choidana covid vaccine ka thoktuna laichat asidagi kannaba miam punna honaminasi Chin Kuki Mijo Furup ki Laurok Batung Chahi Kudingi November ki Tang Amada Pangthokpa Kud Festival Malem gi Laichat COVID-19 na maram oirga handak chahi gi oina mahuk sagumna pak chauna pangthokna roi haina state level Kud committee gi secretary IPS P Jawgel na thokpa cherol amana hairi Laichat asin maram oirga hairiba kumai asi lagliba November ki Tang Amada Imphal gi Kuki inda COVID-19 gi SOP ngakna pangthoklagani loinana Chin Kuki Mijo Furup taba mafam singda COVID-19 gi chanakanglon ngak na kumai asi pangthok payagani haina cherol aduna makhatarli matang chahida pangthok kadoriba taranthui suba state assembly mikhal gamari leinana ngarang election commission of india gi deputy election commissioner Nitias Vyasna Bishnupur district chatuna district asigi DC LEC SP amadi atai makok thongba officer singa loinana election review meeting pangthokre mifam aduna special summary revision of photo electoral rolls 2022 amasung mikhal ga mari leinaba atai thabak thorum singi matangda kupna khanaki maragasida district asigi district magistrate Ranjan Yumnam na thokpa order amagi matung ina lakleba November 15 fawbada district asigi nongmai license paiduna masagi nongmai leiba khudingmak manak nakpa police station singda thingatnaba khangalakli hariba order asigi mayokta kanagumna masagi khulai thingataba leiragadi madugi chapchaba maramga loinana aiba cherol oina November gi tang 10 fawbada mari leinaba authority da pisinaba khangalakli Andro Assembly Constituency ki manung chanba Yaripok Jambem Makhalai kai ngarang amsung asigi lonaba nongjai matung pung taran thogi mani kuntra kar helakba duaida AK47 yauna double barrel ge nongmai kya yumlakta kaplam magi thong adubu Jambem Makhalai committee na yaninda fundor pagaloina laingak na kan mieng changbina ba pongning chingsilakli thogdok aduga matangda Jambem Makhalai kai lai committee ki president Shanabam Ingo Chana hai Jambem mathak lomdagi nongmai kaptuna lak abu matung akonbada Jambem Makhalai kai da khongrang makhong mapada amuk loisilamki asigumba ahing athengbada nongmai kaptuna miyamda ki khangpi gi thong asi matungda amuk hanna tawbigenu thogdok adugi matangda andro police ki kangbu amana ngasi ayuk laktuna yengshenbada AK47 ge kapthokraba nongmai maru amasu phangba ngamki hariba nong khungang asi numit kharani gi mamangda pamda thogdok khara thokibadagi Imphal East District Magistrate na CRPC gi section chamagadi pumari chalaiduna lairibani asiguma thogdok asi matungda muk hanna thogandanaba laingak ki home department na akanba miyeng changbiu haina ingo chana laingak ki pungni chingsilakli Baru makai tahu macam dah apa ini AK47 lang otomatik rifle lang lah anu mai angka apa gitu dong atau apa masih yang lain nanti benar ikut di komite amo ina kandian tu sih ya kali sekum thabak sih matung ulang tu bikin ina full tu sih thogdok thokpon dagi AK47 otomatik rifle ki toning amo ando police na recover tahu boleh kerana ni yang me pungang juga itu 144 salai boleh kerana ni masih sarkar ki puning kan cincin jadi Taranthui Suba Manipur Legislative Assembly Mikhalda Paso Assembly Constituency dagi Sapam Samungau amasung Hairok Assembly Constituency dagina Dr. N. Kunjo Republican Party of India Ambedkar gi mire oina Mikhal thengnaragini haina party asigi National President Jainendra Kumar Singna ngasi lauthok lamde Major Khulda laiba Manipur Press Club ta pangthokpu paugi mifam amada mirep sing asi lauthok laduna Jainendra Kumar na hai Northeast ta maru oina Manipur asi chawkhat thaurangi lamda aduki matik sothari adungmapu center amasung state government lamdam asigi chawkhat thaurangi namada miyambu apangbu siduna lakli party asina miyamda utchaiduna chatharakliba thong asi miyamgi issue oina pukhatuna Mikhal thengnagani loinana pangthokadoriba Mikhal asida BJP amasung Congress party ga chaminaroidaba political party singa pullaga Mikhal asi thengnagani amadi constituency kudingmakta mirep thadoknabasu honagani party asigi state working president Dr. N. Kunjo secretary general Thongbam Ronel amadi state women's wing gi president na Yaikhom Bedana Devi ne oirgani hainasu Jainendra Kumar na makhatana phungduki सरकार की जो पॉलिसी होनी चाहिए कि मेरे यूथ एंड गर्ल्स और मेरे जो फार्मर्स हैं उनकी प्लान रुके और उनका इनकम जनरेशन बढ़े इस संबंध में जो राज्य सरकार की जो नीतियां हैं वो जन विरोधी नीति हैं और पार्टी इसको मुद्दा बनाए
भारतीय जनता युवा मोर्चा BJYM लिलोंग मंजलना मणिपुरदा BJP लोटस क्लब इहान हानबा लिंखत्तुना क्लब असिगी अहानबा मिफम रंग लिलोंग हाइनोंग मखोंगदा BJP लिलोंग मंजल के ऑफिस पांथोक्रे मिफम अदुदा BJP माइनॉरिटी मोर्चा की प्रेसिडेंट MK अतिफ अली BJYM मणिपुर प्रदेश की वाइस प्रेसिडेंट सुओरिबा लोटस क्लब असिगी इंचार्ज चंद्रमणि सिंह थौबाल BJYM के इंचार्ज सनाई आइमा अमदी को इंचार्ज अभिषेक अमसुंग थौबाल डिस्ट्रिक्ट BJYM के प्रेसिडेंट जितेन अमदी BJYM मणिपुर प्रदेश की मरुओइबा थौमी सिंगसु सरुयाकी मिफम अदुदा लोटस क्लब असिगी इंचार्ज चंद्रमणि नहाई BJP लिलोंग मंजल असी हेना चाखनबा अइकोइ पुन्ना होनमिनसी लाखदोरिबा मिखल असिदा BJP की मिरेपना माई पाकनबा अंगंबा थौना पुथोक्तुना होनबा चंगी हाइना फोंदोकी मिफम अदुदा लिलोंग मंजल के प्रेसिडेंट MD अहमद अली अमदी BJYM लिलोंग के प्रेसिडेंट ना BJYM मणिपुर प्रदेश की मरुओइबा थौमी सिंगबु तरामना ओपगी थोरम अमसु पांथोकी हाइरी लंदम असिगी ख्वाइदगी चाउबा कुमहै अमा ओइरिबा निंगोल चाकौबा अमसुंग दिवाली कुमहैना लाकपग मरी लेनना मणिपुर के तोन तोनबा कैथल सिंगदा योलिबा अचा थकी पोलम सिंग यंगसिनबा डायरेक्टरेट ऑफ हेल्थ सर्विसेज की फूड सेफ्टी की एडिशनल कमिश्नर डॉक्टर के राजोना डिस्ट्रिक्ट सिंगी designated officer singda ngasi order mathokna khangankhre order adu gi matungina kaithel singda yoliba acha thaki polam sing adu kumjal sing taruk ki food safety act ki rules and regulation gi makhada pojan yawbra haksang da sokningai oiba kari yawi amadi matam helaba polam yonbra haibana chingba kaya lakadoriba kumai sing asiga mari leina section thorang oina lokhat kadabni hairi makhatana joint food safety commissioner gi in charge Dr. S Rajena lamfel da leiba RD wing gi food analyst he sana zawgi macheng galoina kaichel singda yoliba meat poultry amadi nga gi quality su yakshin gane haina Dr. Rajo gi order sina makhatarali matam kya gi mamang da gi hauna loktak development authority LDA gi work charge amadi regular employees singda 7 pay PBU matam kuina work charge ta thabak tawriba sing regular tahan biu LDA gi employees sing bu state government employees ta manaba pension gi kudung chabu fangalu amadi state employees singa manaba kudung chabu sing fangalu haiduna lakiba adu ngasi fawwa pidaba amadi employees singi wakat tadana thamliba sig mayokta yaningdo phongdoktana ngasi dagi LDA workers and employees union gi thawmi singna tawpok pida leiba LDA office ki gate ta tha asigi tang kuthamathoi fawwa sit in protest ki khongjang changchin bhaukre khongjang changchiliba asi fawbada government na thawoi drabadi mathang thagi tang ani dagi LDA gi office amadi workshop sing solon sin wagi khongjang changchilagani loina na tang ahum dagi siswag strike hawragani adu fawba government na thabak lakhatrabadi lakiba November gi tang nipan dagi NSPC da electric puthoknaba ising piriba loktak project canal thingjilagani hairi ngasiga wakat mifam aduda LDA workers and employee union gi thomi kayana saru yakiba loina implement 7P2 LDA employees implement pensionary benefit to LDA employees as per with state government's employees join differ between grant in aid employees and state government employees pay pensionary facilities to LDA employees equivalent to autonomous district council Manipur hain thaba placard kaya su sinaki wakat mifam aduda thoning dawa thodok thoktanaba LDA ge campus ngak sheliba police singna section na ngak shenaki Chawal Municipal Council TMC gi hanagi councilor W Ivo Chauba singna council asigi ward number 9 gi manung galaiba imung yangkhani thoida Pradhan Mantri Ujjwala Yojana scheme gi makada gas enthokgi thoram ama pangthokre ward development committee na sinduna hanagi councilor W Ivo Chauba singi yumda pangthokpa gas enthokgi thoram aduda senior citizen Waikom Manau KSIS Babu amasung social worker W Ibom Chana athoiba mitung sing oina saruyaki thorom adugi manung channa nomugi oiba awareness program amasu pangthokki thorom aduga mari leinana W Ibo Chaubana hai ward asida lairiba laichalai da singda scheme asigi makhada lemna gas piduna imung kuding makta laina tina chendaba maikhu chendaba ward ama ohenabagi pandamda imung yangkhaini thoide gas sing asi yathokpani mamang chahida su imung yangkhaida scheme asigi makhada gas yathokre ngasi phangudaba imung sing thidoktuna gas phangana bahonagani haina W Ibo Chaubana makhataki Manipur ki Chief Minister N Biren Singh na SBI Jirban branch SBI Modbung branch SBI ATM booth amadi Bank of Baroda Somdal branch virtual oina hangdokhibaga loinana State Bank of India Jirban branch ngasi Manipur Food Industries Corporation Private Limited ki Vice
Chairman K. Sarit Kumar Singh Hongnobi Machungina Hangdokre. Nasiki Thorum Aduda Jiribam District, Deputy Commissioner W. Malemnganba Chenglai, SP A. Ganesh Sham Sharma, Jiribam Municipal Council ki Chairperson S. Sanji Devi, SBI Jiribam ki Branch Manager Chang Chang Beng Amadi Deputy Manager T.S. Rajendra Chingmana Saruyaki. Thormaduga Mari Lenana Manipur Food Industries Corporation Private Limited ke Vice Chairman K. Sarit Kumar Singh Nahai, Jiribam da Ladiba Miam Namatam Kiagi Mamang Dagi, Mangjarak Laba Manglan, Adunga Sidi Mangpong Nare Masigidamo SBI ge official Singh, Manipur Chief Minister Amadi, Minister Singh Oikoina Tagatpom to E. Nasidi Jiribam da SBI ge branch Amalabanina, Jiribam gi Miam da Kudung Chabakayama Fanglagani, Taze Hainasu, K. Sarit Kumar Makataki. Nasidi operate Togodori Mani Haying the Gate, Nasidi inauguration function Silverga, a quay Mankind. Haying the Gate, account Hangman, Chimba Mayama, Satarkani, Haying Z, a quay notice the lady Bakoy, I'll do the gate, a quay Bankamari, never officials in Mam Laga, Masda Mayam, account Hangman, Chimba Hogani. Moirang Esiga Hogak Liba Sanori Sing Punging Toget Poina, Madi Hogak Liba Sanori Sing Masamu Fana Mayaka Chinjaktagi, La Pugna Lainabagi Panamda, Moirang Esiga MLA, P. Saratna Tontoanba, Tabak Torunkia Paikatli, Madugi Saroka Moina Morang Esige, Sunu Sifai, Public Ground, MLA P. Sarat Chandra Singna, Floodlight Tan Crepe. Floodlight Chan Baduga Mari Lenana, Achamba Football Mesabu Sanaki, Ningshimbaya, Esige Shanabunkia, Changai, Lampak Sports Complex, Firebomb Laikai Playground, Moirang Streetball Laikai Playground, Thana Laikai Playground, Moirang College Gate Playground, Tera Kongsangbi Playground, MYDO, Moirang Them Laikai Playground na Jingbada Floodlight ki Kudung Chaba Fangan Balakre, Loina na AC Asi Watahu Riva Sarabung Sing the Su Makachana, Floodlight Chana Bapanam Tamli Haina, Evelena Fondoki. Kakchung Assembly Constituency ke MLA M. Rameswar Lak Iba Manipur Legislative Assembly Mikalda Mukhanna Mai Pakan Nabagi Panamda Constituency Asiki Manung Chana Laiba Ireng Bamda Ngakpigani Ireng Banda MLA Masayauna Thambal campaign Haudokre BJP Kakchung Mandala Amasung Yuba Morchagi Thongi Singh Yauna Haudokiba campaign aduda MLA Rameswar na hai Government of India Amasung Manipur Leingakna Miyamgi Damak Piriba Chakot Thauranga Mari Leinaba scheme amadi project kaya Tialaba Matamgi Manungda Constituency Asiki Miyamda Fanganduran Lakli Constituency Asiki Miyamna Mahakwa Amunghanna Mirit Way Tagat Pirabadi Manipur Khak Natana India gi Manungda Singtaningai Oiba Constituency ama Ohenaba Honage Haina MLA Rameswar na Makhatana Fundoki Fajaraba development scheme sing nasi Kakching Kendra gi Praja Sing Mafamda Yaunanaba Ayahanga Lemhoriba Thamari Asidasu Kan Hona Jagani Aduga Matangi Sahi Manga Si Karimba Prajana Aibu Prajagi Mihut Oina Happy Regadi Ayahanga Kakching Kendra Si Manipur Natana Baraki Mafam Kudimukta Maming Leva Kendra Mohangani Haina Mayamukurum Jari Students Union of Kanglai Park Suk Imphal West District Committee na Sangalasi Kanglai Park Haiba Timda Lagliba Tang Kutramatoi Fawa Chathagadaba 3 days tree plantation program cum social service camp 2021 Hogdokre. Nasi Ahoba Numicha Mayang Langjing Primary School gi Akoibagi Mafam Sing Shengdokpaga loinana Upami Charakya Thakibaga loinana Maiki Adongi Club amdi Mayamda Upami Charakya su yathoki. Nongmakangdana Lamdam Asida Umang Kokshilak Panamaram Oiraga Mahusagi Kal Kaitaratuna, Aing Asagi Kal Kaitaratli, Akoina Upami Taba Madi Umang Sangat Pagi, Hainabi Lehodragadi, Mahusa Lairemin, Singna Rubagi, Achauba, Sapu Mapiratuna, Tawai Pan, Jiba Kudingba, Manki Bayabagi, Akibadu, Lakoi Hanning a Lake, Maramaduna Upami, Tajin Bahibasi, Akoi Pumnamaki, Taudraba, Itoni Kanduna, Pakshana, Utasi Haina, Union Asigi, General Secretary S. Prem Kumar, Mangana Topa, Cherolam Haidi. Samas ama kunai ama kendra ama manggil thana chakot lambida changshin gi hairabadi nupi kunai hana chakothan ba mathok tai makoi gi semilon faganan ba mathok tai haina morang esida NPP gi mirep oina thorakadori ba thongam santi na phongdokre wafom asi morang esi gi manung chana leiba phobala gram panchayat ki ward number 7 8 9 amadi 10 gi amadi naran chena dagi hana atopa political party singda support toramba mioi humbuma toirom NPP da nauna york ga mai lenana pangtokpa opagi thoram amada mahang na phongdok kibani
थोरम अदुदा टी शांति मखा ताना हाई नुपी सिंगी याइफनबा वाखलोन गलोइनना एसी असिदा नुपी की सेल्फ हेल्प ग्रुप चामगा मरफू सेम की बगलोइनना नुपी खक्तग ओइबा सोसाइटी याकई हेना सेमख्रे तरामाथोई सुबा मणिपुर असेंबली इलेक्शन दा माइथीरबा मतुंग मुन्ना खंथरगा अइगी अवाबाबुदी मियामगी अमदी नुपी खुनाइगी नमक थबक तौबना हेना मरु ओइ हाइबा वाखलोंदा ngasisu leptana मियामगी थबक तौरी हैनसु मांग हाइखी आइन थिंख्रबा लालहलु पीएलए की केडर अनि ngarang चुराचानपुर डिस्ट्रिक्ट की मनुंग चना लैबा सेल्सी कुलदगी असम राइफल्स चुराचानपुर बचालियन फगत पंगम दहरी हिरम सिंह मतंगदा IGAR साउथ की फंगबा पाव अमगी मतुंग इना आइन थिंख्रबा लालहलु अमगी केडर खरा नमखै परिंगदा चतोक चसिन तौरे हाइबगी अकंगबा पाव अम फंगबदगी असम राइफल्स ना ट्रूप सिंगना ऑपरेशन अम चथकी ऑपरेशन पीएलए की सेल्फ स्टाइल कॉर्पोरेशन जयचंद्र एलाइस चिंगदाइबा अमसुंग प्राइवेट रमाकांत एलाइस माउ चेमिंग फागत पंगम की मखोय अनिमक म्यांमार की चीन स्टेट मनुंग लैबा सेनम की केम अमद लैबनी फारब मियोय अनिमा मखा ताबा तेजिन हुमजिन तौनबा चुराचानपुर पुलिस स्टेशन दा सिनक्रा हैना पावसिन मखा तारकली कोविड लाइचन मरम ओरगा आर्म फोर्सेस एक्स सर्विसमैन वेलफेयर एसोसिएशन थौबाल की मतम कुइना लेपलरबा थागी मिफम ngarang एसोसिएशन असगी प्रेसिडेंट विंग कमांडर एडी सिंगना थौरंगी मपु ओइदुना थौबाल वामताबदा पांथोखरे एसोसिएशन असगी सेक्रेटरी रिचार्ड कैप्टन एस बाबू मेजर ए राहुल अमदी एसोसिएशन असगी मेंबर कयाना सरुक यादुना पांथोखिबा मिफम अदुदा कोविड लाइचन मरम ओरगा लैखिद्रबा एसोसिएशन असगी मेंबर सिंगी मफमदा इकाय खुमनबा उचुना मिनिट अनि तुमिना लेपना अवाबा फंदोकी कुमजाल सिंगनी कुनिथोय की मणिपुर लेजिस्लेटिव असेंबली मिखलदा वबगाय असेंबली कॉन्स्टिट्यूएंसी दा बीजेपी की मिरेप ओइनबा थौरांग लिबा बीजेपी मणिपुर प्रदेश के वाइस प्रेसिडेंट डॉक्टर उसम देवेनबु सवगतुना कॉन्स्टिट्यूएंसी असिगी मनुंगदा लैबा वबगाय केडजिट के इम चनीग हुंद्रा रोमदा बीजेपी की फिराल चिंखतख्रे फिराल चिंखतपगी थौरम अदुगा मरी लेनना डॉक्टर उसम देवेन हाय वबगाय कादजिट हाइबा मफम असी युमथोंग चहुम लोम लैबा बोटरना लिसिंग अमरोम लैबा मफमनी मफम असिदे युमथोंग चादा मौद्रा मंगागी मथक्ता बीजेपी की फिराल चिंखतपीबा हाइबसी बीजेपी अमदी चीफ मिनिस्टर एन बीरेनबु मियामना थाजब थाबीबदगिन हाइना डॉक्टर यू देवेना मखा ताकी सिदा पगे सुंगलबा पोलिंग सेशन असिदा जुमथों खुदिंगमक्ता फ्लेग सुखदबगी थौरम हाइबदी भारतीय जनता पार्टीना कोई माइ पाक्तबिया दे हाइबगी मयाम इहो अदुगलबा पब्लिक की इहो मरक्ता कोई कदा वाई कदा जुकी युमथों खुदिंगमक्ता कोई सिकसरी बसिनी तमेंलोंग डिस्ट्रिक्ट की मनुंग चना लैबा तौसेम सब डिवीजन के फेलोंग खुंदगी मियोय अमना मसागी लौदा लौ सुदना लैरिङैदा माकी मयुम मैने तुमना चाक्रा हैरी PIB डिफेंस विंग थोपा चेरल अमगी मातुंग इना थौदोग अदुदा अवाबा नंख्रबा मिसक अदुगी ममिंग अरामबौ पामै कवी मैने चाकपा अदुदा माकी युम अमदी युम मनुंग थंबा पोलम पुंबा तांगोई ओनखिबदगी निफुमरी सुबा साम राइफल्स ता मतेंग निरकपगी मातुंग इना अजुईराम कंपनी की कमांडर ना चाना थनो पोलम क्या मतेंग पांखिबगा लोइनना मखा चाना मथौ ताबा मतेंग सिंग पांखिगनी हाइबगी थाजबो पिखि खुंजा सिंगसु महाके अनव युम अमा साबदा चंगबा मसाक मथुम सिंग मतेंग पांखि हैना चेरल अदुना मखा तारगली डायरेक्टरेट ऑफ एजुकेशन एस की तेंगबांग लोइनना सुमांग लीला प्रोडक्शन कमिटीना पुथोकबा इरेपाक की दमक हाइना मिंथोनबा नेशनल एजुकेशन पॉलिसी लिसिंगनी कुंद युमफम ओइबा सुमांग लीला ngasi वेम सुमांग लीला संगलेंदा फुल रिहर्सल उठ्रे फुल रिहर्सल उठकिबा अदुगा मरी लेनना लीला सिगी आइबा रंजित निथौजाना हाई लाकलिबा अक्टोबर 19 दे इवेम सुमांग लीला संगलेंदा उलगने हाइना लाउथोकिबा अदुगा मरी लेनना लेंगा की अमदी लनाई के ओजा सिंगना नेशनल एजुकेशन पॉलिसी लिसिंगनी कुंद पीबा चना कांगलोनबु ममुत चान नैनबिरगा महिरुई सिंगबु ताकपी तंबिगदबनी पॉलिसी असिबु नैनबदा खरदंग ओइरबसु मतेंग ओइनबगिदमक लीला असि यंगबियु अखोय खुदिंगमकना होनरिबा इहो इथौसिंग असि इरेपाकीदमकनी खनबा मथौ ताबदगी डिपार्टमेंट की पौतांग मतुंगिना लीला असि इखिबनि हाइनसु महाकना हाइखि लेंगाकना नेशनल एजुकेशन पॉलिसी अमख 2020 से सेमकपने हौजिकि खुनाय मुकन बायबसे अखोय इसा इसा थौनु तौदबा यादबा अखोय रि बाकनिंबगी नेशनलिज्म के वाखलोंदा इसा इथौनि खनबगलोनना लनाई अमदी अखोय
गवर्नमेंट की ओजा पुनमकना नेशनल एजुकेशन पॉलिसी 2020 दा एस्टाब्लिश तौबा असिबु ममुत ताना मसिगे जना कांगोन से खंगी हायरगा महिरु सिंह ताकी तंगी बतांगाई पते लीला असिबु लमजिंग लमताक लिबना संगीनाचोंग एकेडमी अवार्डी सग्राकपम हेमंत चनी लीला असिगी म्यूजिक डायरेक्टर जिनेत कुमार नावरेमनी लीला असिदा मरु ओइना लाइश्रम तोंबा सग्राकपम हेमंत चा युमनाम नीलचंद्र संतोष अथोकपम ओकेन थौदाम युमनाम अरुण ओइनाम अरुण लंगचबाल रविंद्र हेरामोती थोंग्राम जगदीश हिजम हेमचान हाउबिजम मालेम गानबा रोशन गानबना चिंगबना लीला रोय ओइना सरुक यारी All India Kung Fu Federation AIKFFK BM Makada Maharashtra Kung Fu Sports Association MKSA Amadi Shaolin Traditional Kung Fu Association of Indiana Kusamnana Sinduna Netaji Subhash Chandra Bose Boys Military School and Junior College Pulgaon Maharashtra ki Pune da Chathariba 6th National Kung Fu Championship 2021 kam School Game Orientation Training Camp ge Tharonggi ngarang humni chanba numita School Games Orientation Training Camp Loishin Kre Loinana Championship Haudokre Orientation Training Loishin Ba Mani Championship Haudokpa Tharomda Maharashtra Pradesh Congress IG General Secretary Sriram Gavan Pune Municipal Corporation ki member Avinash Bagave School ki Principal Jyoti Araje Kung Fu Sports Association Maharashtra ki Working President Bharat Jadhav AIKFF ki President Sifu Sial Lama Working President Sifu Thoksom Norendro Vice President MG Jilip General Secretary Dr. Huidrom Roman Executive Director Vijayapan VN na thoiba mitunglen sing oina sarugaki Thoramasida Chui Su Sada Boxing Sui Jiao Win Chun Tongji Gong Chaolu Chi Gong Tai Chi Tongaba Kung Fu ge event sing School Games Orientation Training mapung fana yauraba master singda certificate sing yanthok ke loinana 6th National Kung Fu Championship Lisingani kun mathu su haudoki Avinash Bagavena phongdoki bada India gi martial arts da oza singi kathokpa amaga loinana honabana India na Malayam da sakta pangamlibani makhata na su kathoktuna afaba sanori sing phuthokna ba amadi India gi mingchet purakna ba honasi haiki Arobi da marui paw munghana pizari Lamdam masigi yumthong khuding mak sel thokna ba BJP lengang na tongan ba scheme kya paikhatuna akan mumong da honari haina Manipur ge Chief Minister N Biren na phongdokre Sinda sabki sath sabki vikas hairabasu tara amsung taramatoi suba IRB lawbugi thabak asi fawwa namsinduna thamba sina lamdam masigi naharol kyagi punsida mi paiba fawal haina MPCC gi General Secretary LT Lutamana phongdokre School Assembly Constituency da mirep oina thorakadoriba thaunaujam Brinda lamboi khongnangkhung tampa yumpham da leiba ima tampa wangamnon sana sangai da wasak pari lawkre Yaripok sang Nabida Sakang Nabasina Nomay round Ka Capsule Lamadagi Famung the Tumdun Labi Nupi and Soktana Janim Sostanda like an upgrade. Matang sila numidang prime time Manipuri news loishin jare Manipuri tholi ipau sing dabak MAMITv bu miyeng tadrun lay view.